Hangang di ningthadagi khange ipa ipusingna thambiramba pawro ama khange achumbane miyamna sakhang maikhangnaba maming leiba mai paklaba misak ama oirakpa haibasi angang oiringaidagi mahakna tawthorakpa thabaksing mahaki lamsat sajat hainabidudagi karigumba kharadi adom uba phangani asumna mayamdagi khara khajik tongana horakhiba hauji prithibida hena mai paklaba misak ama oinabagi honaningmagi thauna handriba MMA fighter bambamgi punji wari taminnasi punji maikena hanadagi suiramda Manipuri asigi mai paklaba sanaroising natraga education da business da entrepreneur oina mai pakraba singi samlappa punji wari taminaduna eikhoina kari tamsinba khangjinba yabage haibadu khangminnasi tanja laujagi khalakhibadugi ahanba video ni haina thamjage matamgi oina iramda masidagi su mai pakraba singi wari su pujarake ahanmukta da punji maikena mayamu tara noksari apunba Manipur chakhotaba leibaga ma oinabagidama aikoi punna nungsi chanana hingminnasi haiba paujel siga loinana wari makha laksage laikhidraba Thounaojam boy amasong nga kangba yonduna imung manung puribi ibemchagi macha ahungi manungda ahalni Bambam yamna ngalingai matamdagi MMA fighter ama oiba pamlaklabasu hiram masida pushinbinaba akhang hai leitabana thananinglakpa matamda matam chana sinfam masida changmani ngamkhide masagi chei tarama palom surakpada apokma mapa kaina khibana amadi machin manau singi marakta nupa ahal oirubaduna makha taba manau sing hena maning thungjana ba haiduna larik laisugi lamso ngantana thadokraba Bambam 2000 gi December gi tang 13 ta poke mayum manakta leba bal vikas kendra da lairik tamba hoke masigi mathang class 2 dagi kongpal gi bal vidya mandir da tamlake class 7 dagi amuk mayum manakta leba LM school da tamlake Saumung college da class 11 loisilaba matung class 12 ti exam thadana adumak academic career loisinke matamasida ni mahake apokpa kaina khibasu piklingai digi imung manunggi responsibility aduna maram moiraga lairik laisu da thoidongna thawai yaurokpa afaba satra madi oirakhide Bambam gi baba check ki yum sabagi mystery oirakpana thoidongna awara pa lairakhidrabasu class 2 dagi bal vidya mandir da tamlakhiba matung mahaki makhada machanupi amadi manau nupa ama yausilakhibana awara pa na pik thalakhe school fee thinaba paisa leitabana school gi exam thaba lakiba numita Bambam folil lefanduna school dagi phawba tanthorokibagi wari leike TV da internet ta phunaba thinaba UFC MMA gi fighting thawai tana yengba horake thamoida asigumbagi masana amagi mami taba hoke adubu hiram sida maku pushinbigadaba akang ahi leitaba MMA sanafam thoidongna leitaba Manipur gi miyam dasu thoidongna masana sida interest leinadringai oibana hekta changbadi ngamkhide leita lairigi samasya aduna maram oiraga lairikta pukning changmu yaraktaba mahak sanabada mai onsilagi khalake mangonda active oiba phunaba kaunaba thinaningbagi wakalon amadi adumak lairakibaduna 2012 ta mahaki makhura hauji Indian Reserve Battalion da thabak tawriba kaka kalana sinbiduna hayeng sanabagi certificate na karina sarkar gi thabak amata oirabasu phangnaba haibasigi wakalonda class 5 tamlingai dagi hauraga wusu sanhanke ahanboina Kumal Lampakta leriba regular coaching center RCC gi makada Kumal Lampakta sanarake mahaki ahal laman singna wari libada mahak sa angang oiringai dagi phuna chainabasi khara adumak yaurake haina tamme mahak hek changuba yauruba mafum singse phunadaba khanadaba yaurakhide Bambam hairiba mingasina maram oiraga masung mamanabasingna karim kathainaduna bullet tawrakpa langnarakpa kaya chauningbaduna phunarubagi wathok kaya leke mamanabasingna langnaba hemnanbadagi ikairektuna maming phawba sanathoi haina hongdoke Bambam mijau misang haibadumakti oirakide mi piglap tongna horakiba Bambam class amata da taminnariba masung mamanabasingna kaya ikai khumnana loina birakide usit thawoidana adumak loina bigi class 6 tamlakpa aduaida nongma school lagi halakpagi lambi da mamanabasingna wusu master haiduna lagnaraglame masida natana Bambam hairiba mamingsi sijinaduna Bambam bole haibana chingba kaya sijinaduna lagnaraglame sauningbagi ngamkai leitraba Bambamna ngamboi ngamdaboi mamanabasing aduga phunarame mahakna khara hena lakchana phukibaduna nongalaga mayam lambi da thalamduna mahakpu phuba yaba phubiraga phurit phiron phawba segai biduna mayumda halakhi asigumba akoibagi phibam amada chawrakiba Bambam ninghannabadi leikhide MMA fighter ama oiningbagi manglanduna mahakpu yaikai thingairakpa kaya maithiba piramge haibagi chap chaba thajabaduda mahak punsigi khongchat makha chatharake lu kokkuda len taba haiba ipai busingna thambiramba pawruwase yamna marik chumna thambirame laibak thibadi Bambam gi apokpa 2019 da masagi anaba mana leikidraba matungdagi di henna wabagi masa oike yumgi leita laina na maram oiraga class 12 loisin kidraba Bambam 2019 dagi imungi semetlonda mating pangna bakhalake imung amada macha han oibasing sa ningba kaya su thungande imung manunggi awabada henna usingale mama mapagi awabada mating pangale kathopagi thauna sa masa ahul singdana henna ugane masimuk Bambam gi mafum da su thoke manawani gi watana bohona bada mahake awara pagi da mak thoidongna mama da ningai tarudre yana ba adumak lelakhe Kumal Lampakta oza biramangol gi makada usu sanarakiba matam adu angang oibaga kariga chaba thakpa dai nungi thoidokpa akhanaba leirakhide
Bambam MMA fighter ama oinabagi lambi thibadi lepkide. Kumbal lampakta usu sanaringai manungda wrestling sanafamda changduna amuk wrestling sanaba hauke. Matamasi yumlomdagi sanabagi hiramsida thoidongna support phangibadi nate. Lairana horakpuduna maram oiraga lairik laisu tamhanduna matik chaba mi ama oinaba hotnabadu oina pamjakibane. Mamangagi matam lairik khaksina mi ama oinabagi lambi oina khanaramne. Lairik haiba kaksina mi oinabagi lambi ni khanaram labadi lairiki mataida lairiba atop atopa career haibadi sanaba lalolitik entrepreneur na singba kaya asa lairamdabusu yai. Hawjikti matamgi awon basina Manipur dasu lairik nataba atoba toba hiram kaya dasu career sembagi chanabi laire adubu hawjiksu lairik laisugi mangal khara watpa imung manung singda maki macha masu singna chaning ba chinpham pamjaba career ama semda ba honabagi lambi da ayetba athingba allamana pamli budu oina masana kari pamli haiba amuk pawba hangbidana adumak namduna pangdo handuna masana pamjari ba hiram du dasu chalauda mai pahouda allaman singa pamli budu dasu masagi apamadu oidrabanina madusu mai pahouda kanga thanga oiduna lenkiba punsi aduki matik yauribane asomna bambam su mahaki imung manungna lairik tu ina kanna honaningbagi apama marakta yumgi leita lairagi phibum maduga mahaki apamba MMA fighter ama oigi haibadu phongna haiba ngamlagide lona satuna sanargiba wrestling gi oza kiran amasung oza muhindro na bambam da thajaba amadi adumak thamke wrestling amasung wusu ani punna sanaminerakpana chang naina chatpa ngamdabagi oza gi khonthi yamna chake mahak MMA fighter ama oiba pambadagi masi sanarakpani hairurabadi ningthina takpiraktabasu yai khanduna mahak wafum simadi lotuna thamge wusu sanabada punch khara watpadagi mahak boxing oina amuk matam khara sanarage khange amadi boxing amuk sanaduna khutki thinbagi mapangal hamninglake asumna kumal lampaki RCC dagi pothakraba laifam kunagi oza narjit ki mayumda community hall amada hangba private academy amada boxing masana tamba horake Kumal lampakta makal gi masana kayagi khudongchaba kaya leibasina mangonda hena khudongchaba madi oike wrestling na ayukta aduga boxing na nungjilda asumna thauna amagi marumda lepa leitana honake mahaki masana ubada thajaba ama thamliba mahaki ozana masana sitning thina sanaduna sport ki kota da oirabasu thabak ama tahungna ba haiduna chang naina laganingbagi kanna hona haningbagi apambadu tatana phongdoke ozan narjit ki makha bambam ningthina boxing training phangke training asina maram oiraga mahak masada leramba thajabadu hengalakibane Ozana mahaki apamba sa boxing nate MMA ni hek khanglakpa mikuptagi matanta ikai nungji yanaduna ozagi mangda masak amuk hanna utpa ngamda adumak thorakre boxing gi career matang asida loisinki asumna MMA gi masana si kadaida kamdongna sanagani tamgani khangdaba aduga maduda changadaba senfam du puthokpa ngamoidabana hena su thijiludraba bambam mahak matanta mayumda tamjaba horke YouTube da afawba MMA fighter Khabib amadi McGregor na chingba kayagi training mawong sing yengduna akanba training tawke kamdongna thingani kamdongna kaugani haibana chingba kaya yengduna makal makha kayagi sarit chara tamba horake mayumda laphu giduna maduda kaubu thinba tamba hauke MMA globe leitabana bandage na phawba yetuna thinba tamke matam masidagi maki imung manungna su tapna support phangba horake morally support khara phanglabasu financially di adugi matik awabagi masakni social media dagi loba yaba kanabasi adugi matik yamkhre haibu haininglaba khangninglaba YouTube asida phangdaba leiti haina loba yai Tampam leite, oza leite, paisa leite, haibana chingba excuse thiba nataba hiramduda hakchin na ngauraba soidana madugi lambi ama laigani social media ki platform sa negative natraga positive oiba nakal lanimak loina laigani luriba sa eikhoina kamdongna sizinabagi haibaduni bambam YouTube ki platform sa positive oina sizinake kanaba kaya lauke asumna mathanta pijaba training adudagi mahak amukhakti tournament thoke 2019 da thengnakiba MMA fight adu mahak mighty ke failure is a part of a success Mighty ba haibasa mai paknaba sangsiliba lambi dugi saru ama ni haina akhang hai kya na thamme masi achuma mangne mighty ba haiba malaite mighty riba do hena nangbu thongna habribane punsi ki para kya tamsilibane bambam gi punsi da struggle mayam ama thengnake adubo mahak MMA gi fighter ama oibagi asam mangkide punsi da ahan ba tournament thokpasu oikiba aduga ahan ba mighty basu oikibaduna pungning sontabagi mahut ahen ba gyan lausing kya phangduna halake masana masabu hena thajaba helake masigi mathang MMA ga su yamna mari leinaba mui thai hariba masana si oza nanaw amadi yaimagi makhada konung mamangi pulse hariba private academy asida amuk sanaba horake mui thai dagi su khara makai gyal loksing tansilaba matung 2019 da sanakiba MMA fight aduda MMA gi oza nandaibam prank ahan boina khangnake hariba oza sigi singjamai da leiba kanglaipak mixed martial art koba fight club aduda chattuna sanarake hariba mphum basida mapung phana ningthine MMA sanaba horake ayo angan ba pung manga makai adwai dagi haugatuna numit khudingi ningthina practice torake aduga matam sida mahak mui thai su adumak sanarake
oza Frank-tagi anouba technique anouba gyan lawsing kaya tamsinbasu ngamlaki mahakna pamjaba ideal oijaba mangondagi inspire tawba MMA fighter gumba leibra haina hangba wahangda adugumba thoidokpa leite ayhak isana isabu oina pamjai ayhak isana isabu yamna thajaba thamjai haina khumlakiba self respect amadi self confidence adugi matik wangna leiba Bambam oza Frank ka thani palom loinaramlaba madung paisagi khudong sadaba amadi imung manungi awabana henjelakpadagi paisa tanbana maru oirakbana matam khara topa take oza Frank na su makidamak yamnadi honaraki haina thammi phi phawba lowboy lowdaboi tawduna ningthina MMA se train tawbiraki yumda practice tawbasu lepa lekhide numidangi matamda candle fawba thanduna train tawrake kickback leiba ngamdabana yumgi shumangda hauba lafu kaya mahakna thinba kawbada phanayamna tumkhrabani haina yumgi misingnasu wari tawe asumna yumda practice tawna Bambam mamanaba amana lupa 2,500 khakta bandan thamlamba smartphone amadagi social media sizinaba active oiba horake matamsi 2020 gi loisalakpa duaidani mahaki Facebook account da thagatpa video sing adu urubadagi BT Road ta leiba Aztec Fight Studio dagi messenger da message ama lakibadu dagi Bambam ki punsi da achauba awonba ma lakibase asama urakibani MMA fighter ama oiduna afawba prithibida sakhanglaba misak ama oye khankiba amadi aduguma misak amagi manglana do mangphauna bagi tanja naksilakibadu mahaki mafamdadi taibung semba mapuna thabirakpaga chap manakibane matangsida amasu ningsingbe yai nahangna thamoi singna hiram amada henba leitana honaraba soidana nahaki support mayam ama thorakani nangbu nungsibiba nahaki thauna du da ngaujaba misak soidana lakani maramasina hiram ama kakta thamoi singna tawsinaba yaudana honaba yamna mathau tai ngaihaki ithak irangi tawsinaba mayamgi attention phangnaba ki khanba mawongdudi kuina sungchat chatloi mayamna nahaki asengba saglondu khanglakpa mikupta nangbu nongnabigani nahaki mayokta mayam ama thorakani social media si mapam chana sizinarabadi kudong chaba mayam ama onthokpa yai adubu mayamgi ngaihaki attention phangnaba lana sizinabasidi tasengna patte Bambam na mahaki MMA fighter ama oiningbagi apambaduna maram oiraga Facebook ki kanaba tasengna phangke mahakna social media bu mapam chana sizinakibagi mahini haibiyai ngasi mahaki fibam dudagi asi yorolibase Aztec Fight Studio gi mapu oza Thangjam Premanandadagi lakiba message aduda Bambam gi mobile number hanglaki number adu hek pikibaga call lake amadi mahaki laifam address kumna hangkibane ngaiak tu chamam naki karigino haiba yamna khangningkibane adubu oza Premanandana nangi sanabagi pochai thilake khak hairamlaga call du dumak thamkre toidongna lunasu amuk khaludre ka henba karimata mahangna asa tawruba leite adubu numit adumaki numidang wairam mahakna ball sanaba thoke tawringai mamasu leitaba matam aduda atopa myoi khara lake aduga pochai khara thilake ingak ngakibane paisa kya taragi phawba hangluba ngamde maramdi paisa do makuta karimata leite aduga mamasu leitaba matamne asuk tare kaina hairaklabadi piba ngamloidabanina chop kadra khanduna hangludre pochai adubu thilagliba mising aduna ningthina sanau hairamlaga hankre angpana pik thaliba Bambam pochai sing adu hangdoktuna yengloi haraubagi ngomkai leikidabani gym da sanaba phunabagi train tawbuda changma masaksing multivitamin protein gym gi bag atai atai sing aduga khwaidagi hena nungairibadi MMA gi globe yauramba dune mahakna lupa 2,500 piba globe asa leinaba paisa tungsinbada hanjin yumgi leita lainana henjilakpana hekta kaithokhiba leiba ngamlaktana leiriba MMA gi globe adu yaurambadudane mahakna haifam khangdana nungaikibase mahakisu MMA globe amadi leireko khalubada sauthokchaba poke thajaba hengalaki Hauji matamda Manipur da oiriba situation sana khonabada thawai yauba manjaragasu Manipur dagi houkhiba sanaroi ayamba makhongdagi government ngaklo piraga horakibadi thoidongna yaude khanje mahi charaba matung natraga charamdai khak midiyeng changlakpane kariguma sana khonabagi sport department sing asina sanaroi khuding makhong sombiduna sembiraglabadi ngasi pikhraba Manipur na sana khonabada maming chatlibasa hena chalambasu yai Olympian masing hena puthoklambasu yai adubu masimakti oijibanina Bambam gumba kaya thoraknaba honabada oza Premananda gumba kaya yamna mathau tare tasengna Bambam gi damakta oza Premananda se line thabirakbaga chap manakibane oza Premananda kaki wabudi nate Bambam gi punchida thengnarakiba oza punamak yamna maruwai asumna pochai phanglaba matung numit nini muk leraga oza Premananda na makoi gi gym da sanaba lakninglabadi nangi damak thong launa hangduna thamle harakibadudagi mahak Aztec ta chatpa hoke sanabagi finu amata lawdana sanabagi ayaba pirakibadudagi henna mahak thongna ama hablakibane Aztec member mo oiduna oza Gobin gi miyeng makhada akanba training tawrake tha amamuk helaklaba matung Maharashtra gi Nasik ta pangthokadaba Hero Fight Night koba MMA gi tournament ama yaurunabagi damak Manipur bo mohut singadaba sanaroising gi trial ama pangthoklame hairiba trial asa Bambam maiti ge sanaba horakpaga judge singdugi decision duda apen boy khide mayumda halaklaba matung sanaba leplage phawba khanke Facebook ta post phawbu tawke pendabadu yoke adubu mahaki oza singna themjanbiba wari sabibadagi wakhal honglaktuna mahak sanaba mu hauke
matamsida mahak sel thumgi awaba amuk mayoknaba horakibane diet chagadaba sanaba chatpagi auto bharana chingba kayagi samasya mathang thorake matamse STK sweeper ama mayumda chatkibadagi halakkidaba matamne oza premananda ngangna duna selgi awaba yamna leire hangliba lam sit sengbagi thabakse mahak tawjaragi haijarame ozana su nahangnabu ikaiti haragadi kesu kaiti haiduna lupa lising ani ga chawa thada phangba thabak ase amuk tawba horake sana tawriba thabak sidagi phanglakpa sel na mahaki haksang fanabagi damak chagadaba thakadaba khara makaidi menkhatpa ngamlame when you put in your effort to succeed the task is not easy. I repeat, the task is not easy. Kudung thiba awaba ikaiba nuaitaba kuding maksinane nahakna nangi manglana do phangnabagi lambi duda ahenba thauna ama oigadoribase tha nemba natraga wangba haibase nangna hojik tawriba thabakuna lepkadaba nate poloiduni conclusion duni maru oiribase nahakna branded atangba phajaba firol set chaduna gymda chatpado nate maru oiribase adumna tawrabadi nahaki wakal se nathaire tayonaba lambi amada chatle nahakna gymda lakpada nahakna pigadaba focus se hakchang phabaduni fit oibaduni hakchang fanaba fit oinaba gymda lakpada nahak phajaba firol atangba AD Nike Puma X-Steps Skechers tu nate maru oiribase maru oiribadi tha ahumda nangi muscle kayam yamna build toba ngamgadoriba no haibasine angambasingna atangba do set chajasanu ngamdaba nang karigi ahongba firol set chaduna sanabada karigi ikaigane aduga atangba set chariba misingnasu asigumba misaksingda maki set chariba dress aduda karem kathainaba kaidongda tawri dobune 2021 da All India MMA Federation na Delhi da sinba amateur MMA tournament ama Manipur gi mahut sinduna ahan boina atop state ta sanaba chatke adubu masi bronze tamak lawraga halake masigi mathang amuk Mumbai da pangthokpa MMA gi World Championship ama saruk yake napal amaga loinana anishuba round da makut phawba thadaduna yamna karim kathaina ba mongda sanakiba round aduda maki opponent adugi phajaba khongna kaurakpa kick amada knockout chatkibane pungkhai amarom wanthaduna hospital phawbu yaukiba match aduna loisillaga bronze phangduna yumda halake masagi mathang amuk Mumbai da pangthokpa Warriors Dream da saruk yake match asidasu mark silver medal phangduna loisinke in every mistake there is a lesson ahanba bronze lorkiba match aduda mangonda leihoba experience se case manungda sanaba changkraba matung mangonda wakal se phathaba kanthaba ngamdaba charangnaba phingba se thoi sanaba haiba se pangal ngaktana yaba nate wakal khanba changi ningthina tapna ingna khanduna technique kaya sizinaduna aigi opponent adubu khudum jannaba honaba haibasi tangai phadaba tawdaba yadaba amakhangne asomna mahak ahanba national level tournament asidagi tapna ingna wakal khanba sanaba changkraba matung wakal phathaba se tamlake amadi loksing kaya hengalakibane anishuba bronze phangkiba match asidasu igu haibase thadongaba honake masana khudingmakta mai pake harabadi napal igu haibase thadokpa yamna maruoi igo haibasina nahakna thagum wanglamlabasu norokto kumtarakba khanghoruidoribase matamsi pawbada kairoi lekaidagi mahaki masana asida support tobiba migi masing yamna wale hek thengnaba misingna haibase nangna tawribadu bidya lamsini oiroi kanaroi nangi awangbadune pikliba mi khupiktuga nangna khalliba masana duga chanade imungi mating oina pangu haibana chingba wahi kayasina nakonga ninnuna lekhibane kanamatana nangna tawrisi yam phai aikoisu nangi tungda leiri honara o haiba mi sha yamna tangke mahangna di khwaidagi pamjaba mahaki sinphamsigasu yamna chanajaba samkak hairstyle sidada ubada sak nungsidaba sauningba misu adum thore imungi mioisingna sel thungi awabaduna helakpana sanaba to haibasi tatana haikiba wahine handangna aroibo oirage haiba dialogue sa bamamna mahaki mamada toina sizinaki wahine adubu thamoidadi sanaba tokpa haibasi hakchanga thawaiga khainabadongna khanjakiba misak amakhangne MMA sanabada mahaki category asi makhal ahum thongna chawrangna yengba yai amateur semi professional amadi professional amateur haibasidadi thoidongna sanabada mai pakpada sel thum phangbagi wafam leite chumna pamjarubagi hobby amagum sanabagumbane aduga semi professional haibasidadi paisa khara adum phangkhibadi yai tawbatabu masina mahaki primary source of income oibadi yaroi aduga professional haibasadi mahak full time masana sida lukraba experience yamna leiraba hiram sida yamna khangairaba masina maruiba sinpham amadi primary source of income oigadabane amateur haibasadi rule yamna leigani sida kawba yadaba thinba yadaba aduga khutki globe athaba ukane silguard yaugane haibadi yamna safe oina sanabane adubu professional haibasadi thoidongna kawba yaba yadaba mafam leitre silguard adu ada amata sizinaba yadre masidadi sokpa panba panpham chadana palabadi siba phaw yabagi risk laigani asomna ahanba professional match ta thengnanabagi dama khummal lampakta sangai MMA na 2022 da sinkiba tournament amagi contract phangke adubu match ase maiti ke masagi mathang Mumbai da masagi record ki damak amuk sanaba chatke match asida Bambam gi oi thangba makhut amuk tekibane
ꯃꯁꯤꯗꯁꯨ ꯃꯍꯥꯛ ꯃꯥꯏꯊꯤꯈꯤꯕꯅꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯅꯤꯔꯛ ꯁꯥꯟꯅꯔꯛꯄꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯃꯥꯏꯊꯤꯔꯤ ꯃꯊꯪ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯄꯥꯡꯊꯣꯛꯄ ꯏꯟꯗꯤꯌꯟ ꯀꯣꯝꯕꯦꯠ ꯂꯤꯒ ICL ꯀꯧꯕ ꯇꯨꯔꯅꯥꯃꯦꯟ ꯑꯃ ꯑꯃꯨꯛ ꯁꯥꯟꯅꯈꯤꯕꯅꯤ ꯃꯦꯠꯆ ꯑꯁꯤꯗ ꯎꯠꯇꯔꯈꯟꯒꯤ ꯁ꯭ꯇꯥꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯖꯦ ꯄꯥꯌꯜꯒ ꯊꯦꯡꯅꯒꯗꯕꯅꯤ ꯑꯦꯃꯦꯆꯣꯔ ꯃꯦꯟ ꯏꯚꯦꯟ ꯑꯣꯏꯅ ꯁꯥꯟꯅꯒꯗꯕ ꯃꯦꯠꯆ ꯑꯗꯨ ꯑꯦꯖꯦꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯅꯠꯇ꯭ꯔꯕꯗꯤ ꯁꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯄꯣꯡꯊꯣꯛꯅ ꯂꯩꯈꯤꯕꯗꯒꯤ ꯕꯝꯕꯝꯁꯨ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯥꯟꯅꯕꯗ ꯑꯌꯥꯕ ꯄꯤꯔꯝꯃꯦ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯑꯁꯦ ꯃꯉꯣꯟꯗꯒꯤ ꯋꯥꯡ ꯆꯥꯎꯕ ꯍꯦꯜꯂꯦ ꯃꯃꯥꯡꯒꯤ ꯃꯍꯥꯛꯀꯤ ꯐꯥꯏꯠꯁꯤꯡ ꯌꯦꯡꯂꯨꯕꯗ ꯏꯜꯕꯣꯅꯒ ꯊꯣꯝꯕꯗ ꯃꯃꯥꯏ ꯀꯥꯏꯕ ꯊꯤꯅ ꯁꯣꯛꯄ ꯌꯥꯎꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯂꯨꯕꯗ ꯕꯝꯕꯝ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅꯈꯤꯕꯅꯦ ꯐꯦꯁ ꯑꯣꯐꯀꯤ ꯅꯨꯃꯤꯠꯇꯨꯗ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯃꯤꯖꯥꯎ ꯃꯤꯁꯥꯡꯗꯨꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯊꯦꯡꯅꯔꯛꯄꯗꯗꯤ ꯇꯁꯦꯡꯅ ꯕꯝꯕꯝ ꯂꯥꯏꯍꯧ ꯍꯧꯈꯤꯕꯅꯦ ꯐꯦꯁ ꯑꯣꯐꯀꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤ ꯄꯤꯛꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯉꯛꯊꯤ ꯐꯥꯎꯕ ꯆꯝꯂꯛꯈꯤꯕꯅꯦ ꯅꯥꯄꯜ ꯑꯗꯨꯒꯤ ꯃꯇꯤꯛ ꯇꯧꯈꯤ ꯃꯍꯥꯛꯀꯤ ꯀꯣꯆ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯅ ꯏꯀꯥ ꯀꯥꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯃꯥꯟꯕ ꯃꯑꯣꯡ ꯃꯇꯧ ꯐꯥꯎꯕ ꯎꯈꯤꯕꯅꯦ ꯆꯥꯎ ꯁꯥꯡꯂꯤꯕꯗꯨꯒ ꯁꯥꯟꯅꯔꯤꯕ 57 kgꯒꯤ ꯋꯦꯠ ꯀꯦꯇꯥꯒꯣꯔꯤꯗꯨꯒ ꯑꯉꯛꯄ ꯑꯃꯗꯤ ꯄꯣꯛꯈꯤꯕꯅꯦ ꯐꯦꯁ ꯑꯣꯐꯀꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯗ ꯃꯦꯠꯆ ꯑꯗꯨ ꯁꯥꯟꯅꯈꯤ ꯃꯍꯥꯛꯀꯤ ꯑꯣꯄꯣꯅꯦꯟꯠ ꯃꯤꯖꯥꯎ ꯃꯤꯁꯥꯡꯅꯤ ꯍꯥꯏꯕꯒꯤ ꯈꯖꯤꯛꯇꯪ ꯆꯤꯡꯅꯕ ꯑꯃ ꯂꯩꯈꯤꯕꯗꯨ ꯀꯦꯖ ꯃꯅꯨꯡ ꯍꯦꯛ ꯌꯧꯈꯤꯕꯗꯗꯤ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤ ꯑꯍꯥꯟꯕ ꯊꯤꯜꯂꯛꯈꯤꯕ ꯄꯟꯆ ꯑꯗꯨ ꯃꯉꯣꯟꯗ ꯄꯥꯟꯈꯤꯗꯦ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯕꯝꯕꯝꯅ ꯃꯤ ꯅꯦꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯆꯦꯠ ꯀꯣꯟꯗꯨꯅ ꯔꯤꯡꯗꯨꯒꯤ ꯀꯣꯔꯅꯔꯗ ꯁꯨꯞꯇꯦꯛ ꯅꯥꯇꯦꯛ ꯂꯪꯕꯅꯦ ꯃꯤꯀꯨꯞ ꯑꯃ ꯄꯟꯊꯗꯅ ꯑꯣꯄꯣꯅꯦꯟꯗꯨꯒꯤ ꯃꯃꯥꯏꯗ ꯊꯤꯟꯖꯤꯜꯂꯛꯈꯤꯕ ꯕꯝꯕꯝꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯀꯤ 5ꯔꯛ ꯁꯨꯕ ꯄꯟꯆꯇ ꯁꯔꯦꯟꯗꯔ ꯇꯧꯔꯛꯈꯤ ꯇꯦꯛꯅꯤꯀꯦꯜ ꯅꯣꯛꯑꯥꯎꯠ ꯆꯠꯇꯨꯅ ꯃꯦꯠꯆ ꯑꯗꯨ 13 ꯁꯨꯕ ꯁꯦꯀꯦꯟꯗ ꯕꯝꯕꯝꯅ ꯃꯥꯏ ꯄꯥꯛꯈꯤ ꯃꯍꯥꯛꯅ ꯍꯣꯠꯅꯖꯔꯛꯈꯤꯕ ꯑꯀꯟꯕ ꯇ꯭ꯔꯦꯅꯤꯡꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯂꯦ ꯈꯟꯖꯈꯤ ꯑꯍꯥꯟꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯦꯠꯆ ꯑꯗꯨꯗ ꯊꯥꯖꯔꯨꯗ꯭ꯔꯕ ꯑꯣꯄꯣꯅꯦꯟ ꯑꯃ ꯃꯥꯏꯊꯤꯕ ꯄꯤꯔꯝꯈꯤꯕ ꯃꯦꯠꯆ ꯑꯗꯨꯗꯒꯤ ꯕꯝꯕꯝꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯖꯔꯅꯤ ꯑꯃꯃꯨꯛ ꯍꯧꯈꯤꯕꯅꯦ ꯑꯁꯨꯝꯅ ICLꯒꯤ ꯑꯍꯥꯟꯕ ꯇꯥꯏꯇꯜ ꯂꯧꯈꯤ ꯃꯍꯥꯛꯄꯨ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯑꯃꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝꯅ ꯃꯃꯥꯁꯨ ꯌꯥꯎꯅ ꯑꯣꯛꯄꯤꯔꯝꯈꯤ ꯃꯤꯀꯨꯞꯁꯤꯗꯗꯤ ꯃꯉꯣꯟꯗ ꯊꯧꯅꯥ ꯑꯣꯏꯔꯝꯗꯕ ꯃꯃꯥꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯃꯆꯥꯒꯤꯗꯃꯛ ꯀꯠꯊꯣꯔꯛꯈꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯀꯨꯞꯇꯨꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗꯦ ꯃꯁꯤꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯑꯦꯁꯇꯦꯛꯇ ꯀꯣꯆ ꯐꯥꯎꯕ ꯑꯣꯏꯗꯨꯅ ꯃꯁꯥꯁꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯅ ꯁꯥꯇ꯭ꯔꯁꯤꯡ ꯇꯝꯕꯤ ꯇꯥꯛꯄꯤꯗꯨꯅ ꯄꯩꯁꯥꯁꯨ ꯈꯔ ꯃꯈꯩ ꯐꯪꯕ ꯍꯧꯔꯛꯈꯤꯕꯅꯦ 2022ꯒꯤ ꯑꯣꯛꯇꯣꯕꯔꯗ ꯗꯦꯜꯂꯤꯒꯤ ꯁꯨꯜꯇꯥꯟꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯄ꯭ꯔꯣ ꯀꯣꯝꯕꯦꯠ ꯐꯥꯏꯠ ꯂꯤꯒ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯗꯨꯗꯒꯤ ꯔꯥꯎꯟ 3ꯂꯛ ꯐꯨꯅꯗꯨꯅ ꯃꯄꯥꯡꯒꯜ ꯐꯕ ꯍꯔꯤꯌꯥꯅꯥꯒꯤ ꯑꯣꯄꯣꯅꯦꯟ ꯑꯗꯨꯁꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯈꯤ ꯑꯃꯗꯤ ꯔꯦꯀꯣꯔꯗ ꯑꯃ ꯊꯝꯗꯨꯅ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯐꯨꯜ ꯀꯣꯟꯇꯦꯛ ꯐꯥꯏꯇꯤꯡ IFFCFꯅ ꯔꯨꯁꯤꯌꯥꯗ ꯁꯤꯟꯕ 2023ꯗ ꯁꯥꯟꯅꯒꯗꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ MMA ꯐꯥꯏꯠ ꯑꯁꯤꯒꯤꯗꯃꯛ ꯃꯪꯕ ꯍꯧꯈꯤꯕꯁꯦ ꯃꯃꯥꯡꯗ ꯑꯦꯃꯦꯆꯣꯔꯗ ꯏꯟꯗꯤꯌꯥꯕꯨ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯥꯟꯅꯈꯤꯕ ꯁꯥꯟꯅꯔꯣꯏ 3 ꯃꯥꯏꯊꯤꯈꯤꯕ ꯉꯥꯛꯅꯤ ꯃꯍꯥꯛꯅ IFFCF ꯄ꯭ꯔꯣꯐꯦꯁꯅꯦꯜꯗ ꯏꯟꯗꯤꯌꯥꯗꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯁꯥꯟꯅꯕꯁꯨ ꯑꯍꯥꯟꯕ ꯁꯥꯟꯅꯔꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯦꯠꯆ ꯑꯁꯦ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯐꯣꯇꯣ ꯆꯦ ꯆꯥꯡ ꯀꯌꯥ ꯊꯥꯗꯨꯅ ꯐꯥꯏꯠ ꯑꯁꯦ ꯕꯝꯕꯝꯁꯨ ꯌꯥꯎꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯔꯛꯈꯤ ꯍꯧꯖꯤꯛ ꯂꯨꯔꯤꯛꯂꯤꯕꯗꯤ ꯄꯩꯁꯥ ꯍꯥꯏꯕꯁꯤꯅꯤ ꯑꯣꯖꯥꯅ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯂꯥꯛ 2 ꯆꯪꯒꯅꯤ ꯍꯥꯏꯔꯦ ISTVꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯂꯧꯅꯕ ꯂꯥꯛꯄꯗ ꯌꯥꯎꯔꯛꯄ ꯕꯝꯕꯝꯒꯁꯨ ꯃꯔꯤ ꯊꯣꯛꯅꯕ ꯀꯀꯥꯁꯤꯡ ꯑꯃꯅ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕꯤꯗꯨꯅ GPay ꯅꯝꯕꯔ ꯑꯃ ꯍꯥꯞꯄꯤꯗꯨꯅ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯈꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯅꯤꯄꯨꯔꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯑꯁꯨꯝꯅ ꯃꯇꯦꯡ ꯅꯤꯔꯨꯕꯁꯤꯒꯤ ꯃꯍꯩ ꯐꯖꯅ ꯐꯪꯈꯤ ꯑꯁꯤꯒꯨꯝꯕ ꯎꯄꯥꯏ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗ꯭ꯔꯕ ꯑꯃ ꯇꯥꯏꯕꯪꯗ ꯊꯣꯛꯂꯔꯤꯕꯁꯤꯗꯗꯤ ꯂꯝꯗꯝ ꯑꯁꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯉꯥꯛꯇꯅ ꯈꯨꯟꯗꯥꯕ ꯂꯝꯅꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕꯁꯤꯡꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯍꯧꯏ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯁꯣꯜꯍꯧꯏ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯃꯇꯦꯡꯗꯒꯤ ꯂꯨꯄꯥ ꯂꯥꯛ 2,90,000 ꯐꯪꯕ ꯉꯝꯈꯤ ꯁꯦꯜ ꯆꯪꯒꯗꯕꯅ ꯁꯥꯟꯅꯕ ꯆꯠꯄꯒꯤ ꯑꯁꯥ ꯃꯥꯡꯂꯨꯔꯕ ꯕꯝꯕꯝ ꯑꯆꯧꯕ ꯑꯁꯥ ꯑꯃꯗꯤ ꯎꯔꯛꯈꯤ ꯌꯥꯝꯅ ꯈꯨꯌꯧꯅꯈꯤꯕꯅ ꯄꯥꯁꯄꯣꯔꯠ ꯁꯥꯕꯗ ꯈꯨꯗꯛꯇ ꯂꯧꯕ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯅ ꯃꯅꯤꯄꯨꯔꯗ ꯌꯥꯔꯣꯏꯗꯕ ꯃꯔꯝꯅ ꯒꯨꯋꯥꯍꯥꯇꯤ ꯌꯧꯅꯈꯤ ꯗꯣꯀꯨꯃꯦꯟꯁꯨ ꯃꯇꯤꯛ ꯆꯥꯕ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ ꯑꯙꯥꯔ ꯈꯛ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯥꯏꯔꯝꯈꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯄꯥꯁꯄꯣꯔꯠ ꯁꯥꯐꯝꯗ ꯃꯊꯟꯇ ꯆꯪꯗꯨꯅ ꯂꯣꯟ ꯂꯤꯁꯨ ꯈꯪꯗ ꯗꯣꯀꯨꯃꯦꯟꯗꯨ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯕꯅ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ ꯎꯍꯩ ꯄꯥꯜꯂꯛꯄ ꯆꯥꯕꯕꯨ ꯑꯔꯥꯏꯕ꯭ꯔꯥ ngasi ꯀꯣꯝꯂꯥ ꯄꯥꯝꯕꯤꯗꯨ ꯊꯥꯔꯒ ꯍꯌꯦꯡ ꯃꯍꯩ ꯍꯦꯛꯇ ꯄꯥꯜꯂꯕ ꯆꯥꯕꯕꯨ ꯌꯥꯔꯕꯗꯤ ꯀꯣꯝꯂꯥ ꯆꯥꯕꯒꯤ ꯃꯒꯨꯟꯗꯨꯁꯨ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯕꯝꯕꯝ ꯑꯌꯦꯠꯄ ꯑꯄꯟꯕ ꯀꯌꯥ ꯊꯦꯡꯅꯈꯤ ꯊꯕꯛ ꯑꯃꯠꯇ ꯆꯨꯝꯗ꯭ꯔꯤꯡ ꯈꯨꯔꯧ ꯊꯥꯡꯗꯅ ꯃꯥꯏ ꯄꯥꯛꯈꯤꯕꯁꯤ ꯀꯌꯥ ꯌꯥꯎꯗꯦ Thomas Edison asumna hai our greatest weakness lies in giving up the most certain way to succeed is always to try just one more time ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕꯁꯦ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯑꯃꯈꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯛ ꯂꯥꯏꯅ ꯇꯣꯛꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤꯅꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯗꯤ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯍꯣꯠꯅꯕ one more time ꯕꯝꯕꯝ ꯄꯥꯁꯄꯣꯔꯠ ꯁꯥꯐꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯀꯣꯜ ꯇꯧꯕ ꯌꯥꯕ ꯇꯧꯅꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯆꯪꯗꯨꯅ ꯅꯝꯐꯨ ꯍꯥꯐꯨ ꯂꯣꯟꯁꯨ ꯉꯥꯡꯅꯗꯨꯅ ꯁꯥꯟꯅꯕꯒꯤ ꯆꯦ ꯆꯥꯡ ꯀꯌꯥ ꯎꯠꯇꯨꯅ ꯉꯝꯅꯕ ꯉꯥꯡꯅꯔꯕ ꯃꯇꯨꯡ ꯄꯥꯁꯄꯣꯔꯠ ꯁꯥꯔꯛꯈꯤꯕꯅꯦ
Nangi manungda yauriba energy aduna pamliba thabak aduna thamoi yongna changkibada ayet papiba ngamgadabasi tangani asumna mahak passport sanaba honabada lupa lakh aniga lising nifu adudagi lising kunthra rom loisenkre hauji amung maru oiraglibasi Russia gumba MMA fighter gi matik chaba kayagi horkpa moiriba mafam aduda chattuna phunaruba haibasi mafam sida piriba training asinadi yaroi dore ahenba akanba training mathau tarake mahak matik chaba training topom thirake asumna goa da chauna leiriba American kickboxing academy da training tawna bakhanke Russia chatringai shubnagi numit 15 ni khak phangma matam sida personal trainer lawduna nomuda pung 9 gi akanba training tawke nomuda pung 9 araiba training oikide training asidagi angakpa phangna kanaba gyal lawsing kaya phangki haina tamme masigi training asidagi masana asida tohanba experience ama phangkibane hairiba training asida lupa lakh amarom adum changkhrabane hojik mangonda subnagi lupa lakh amaga lising 10 rom tak ngaheurabane masigi senpam asina Russia da sanaba chatkani haibasigi asada sap yungna adumak khallaga laikiba mahaki wakal asida ayaksu angakpa amakhakti poke bamam tarai tokthokadaba ningan nagadaba misak ama sungoi oikide subnagi numit 15 ni khak phangba training asi loisindana yumlomdagi mahaki visa gi problem ama muk lakhe passport ki khudong thibadudagi nanthorakpada ngairiba bambam visa gi problem ama muk thengnaba Ningan nadi hajarabasu thamoida Russia da chatuna sanabasi phanglaruidra haibagi wahang kaya matanta hangna mayum yorake amadi mahakpu amuk anna pokpi kibaga manakiba New Era Education Private Limited thengnake Russia da leiba YouTubers oiriba Baron mahaki yumda laktuna New Era sak khangnahanke amadi mahaki Russia chatpagi daita pumba New Era na lauke chatkadaba numit nini da ngairaba matamda Baron call tobiduna visa so confirm oike Baron achoba daita kaya lawbi khibasibusu mahakna punsigi kauzati solawe asumna New Era gi achoba matingdagi bambam Russia panglake mahak matam khudingmakta loinagadaba doctor mahaki oza amadi driver mahakna hek chaliba makai adum innagadaba yaugadaba fazaba car fazaba hotel bambam tasengna mahaki mafamdadi tohanba lifestyle amagi experience pangke Nuaibagi ngamkai leikide asumna matam khudingmakta support tawbiduna asigumba lifestyle amada leirabadi world champion ji tha khudingi lowba ngamgadawbu mali haina phongdokiba bambamna sanagadaba match adugi opponent adu masak khangningbagi langtaknaba hengalake airport karida chasin thaksilubaduna kg 53 ki category da sanagadabadu kg 62 orambadudadi phamduna leiba ngamlakidabane lamjel chenke pung ama makhairom lamjel chenbadu humang manama tarakhidrabane onthokpa phibam amada gym ama koiti thiduna treadmill da ngamjabi thaduna amuk chenkibane aroibada hotel da steam tawba chaba thakpa kakpa kayaduna nonganbada weight to chak chakibane punagadaba noma walingai fight card thadorake maki opponent adu Marat Gusenov kouba fighter amani khanglake Maki houkhiba matching yenglame adubu opponent se araiba madi oiredore knockout yamna piganba haisingba mapangal kanba fighter ama oiramkhibane weight on bagi tanja aduna official singi maraktagi doctor amana maki furit lauthorokpagi sawong sabana du ururaga yamna karem kathainana nangbu sanaba ngamgadrane professional fight chidi risk yamna wangi sokpa panba siba phawu yai aduga mathakta nangi opponent si 2022 gi champion ne Russia gi kg 58 ki star amane wafam singa sina bambam ga loinariba doctor du phawu nakibane nang amateur na sanabana pharoidra phawa hanglakibane tasengna mahaki wangang duda karimnari bra natraga mahakpu nungsibiduna haibiri bra haibadu madi chamam nake numitu 2023 gi December gi tang ahum ne numitchi Manipur gi history da sanagi machuna yektuna lehoragada numit amakhakne match hawgada ngaihaki mamangda face off gi damak stage da kakhalake mahak ubada nokidaba audience yaude haibiyai mahakna centimeter chamaga humdraga nithoi wangbada bambamna subnagi chamaga humpuni thoi khaktamak wange hakchange arumbada mahakna kg 58 ka point 2 lumbada bambamna kg 53 ka point 3 oikhibane arumba awangba animak Marat Gusiana loina henkhibane match asi bambamgi mafamda thajaba amaga loinana sanajarabasu yengliba miuisingnadi match hawdringai result khangnarabane kanana su bambamna match asi kagani haibasi thajabagi wangmadane tawbadabu bambamna sanadringai ukhibase match asi karaba matungda yangaduriba bell sikhaktane mahakna ukhibase sumnagi bell ase mahaki ni haibasi khaktani mahakna khankhibase audience amadi judge mayamadugi wakal la leiriba thajadabadu mahakna nasungnude Matamasida maitai lon ngangba bambamgi ni haibada mahakna ubase sumnagi mahaka lakminariba ozadu kaktane yengliba miyam hol aduda tillibasi Russia masam makoigi sanaroy adugi favor da leiba miyuising ngaktane karigesu nervous saloi mayam aduna Russia haina lausilakpada bambam focus kaifam thokpane adubu mahak wakal choikide mahake focus sa bel duda kaktane case manung changlamdai mahaki ozana chakshina sine yengo nahaki opponent sa Russia machane Makoidi kuina sanaba yade
kuina sanariba makai stamina wangkhalakani mapangal helakpagi mawongda lakani nahakna sondarakani maramaduna kuina sanaba yadeko asumna hairaklamme asumna chekchinna sinaraklame match hokre tapna sanaraga mahaki kusana hana yengthoke khankiba bambam khut khat khatuna goseno kausale ahanba kaurakpa kick amada mahaki kamyada shet launa chingkhaiba makai nana pankibane match ase kuina sanaba yaroi khangke hauzik phawba chaina phangliba kick adugi matung anirak suba kaurakpada makutna phaduna namsinduna makut adu laithekduna phajaba punch aduna mananganda makhwang manakta thinkhibane Russia gi star pumtoy subdagi second kun tare khaktada surrender tawrake doctor nasu sanaba yararoi haba confirm tawke bambam gi mayokta lekhiba audience singdu bambam ngakta ngai khibane mahaki ni habada ozadu ka ukibadu haujikti hol adu bambam gi mingtana than khibane case dagi thorakpada mahaki fan masing khangdana leram khibane photo kamin naunaba changsil lakiba mayamduna krik krik inake bambam nungai bagi ngamkai lekhidabane hona jarakpa punamaktugi hona jabal ngasi khangke kanamatana nahakpu thajaraktraba matamda nahak nasana nasabu thajabasine maru oribase upalamadagi mahi chanaba honarakpada marudagi pambi dagi u mapan sarakpa mapandagi mahi masigi step singa sa amata kanba yabanate marudagi uhai olu hairabadi madu oithokpa yabanate bambamna thengnarakiba awabaseng paisagi support leitabagi loan ligi hiram masida expert oiba khangnadabagi mayam ukhini khanduna ahingda bawba training tawrakiba makal gi lanfam marakta masagi chai kunmari surakadoraba bambam hauzik makha tana MMA gi journey asida anakpada Bangkok ta pangthokadaba fight amagi dama akanba training tawre yamna naha oriba tungi achoba asakya leiriba bambam prithibida hen masek mangal leiba sanaroyama oira u haina punsi maikidagi su mapan naidraba thaujal pizare sanaroyama oina government gi site gi thoidokpa mating lehodaba bambam gi dama mayam gi support yamna darkar oihore oja premananda new era education private limited kumba kaya bambam gi dama ishona thabirakpaga pangkhak oike lairaba leibak amada aikoi hingminaruba asengba achumma chatpa migi masing yamna tangba lamdam asida poklubana warabasu wana bambam gumba kaya puthongnaba honabada aikoi mateng yamna maru oire lingjel manaba changi haiba wafam simasu thamjare ngasigi damakdadi punsi mekena mayamdagi nungsiba madi momon minoksiga loina bidai laujare athubada anoba video amaga amu aikoi punna thengnaminarase punamakpu amuka hanna thagatchare